Linthoi magi kada hiptana leiringeida magi manempok babitagi folaklami. Phone ek thambaga Linthoi du magi kadagi prap chenthoraglaga ipapakhatna. Ima, pabo, dadado, hauzik gari accident hoena phone torame. Aikoi amta hospital da chanaba tause. Memchasu pause tabada pakhatnai rei. Ha, kadaidano, kamai torino. Khangdi hauzik sisa hospital da kanna lai kanari. Dagi fibamsu khare lui haina swai rei. Pabung amta tuna chanaba torase. Wari da ai lambi da lirage. Premchansu hatu imung da chensinduna gari so lakthuraga makoi ahum hospital da laklami. Hospital hegyo baga Linthoi Premchan amadi memcha makoi ahum pari pusinkriba operation theater manakta leirami. Hospital hegyo baga Linthoi Premchan amadi memcha makoi ahum pari pusinkriba operation theater manakta laklami. Makoina changakpada Linthoi gi makubok manempok amadi sakhangdaba nupa ni amaga ngaiduna leirami. Linthoi du manengi manakta changsinduna. Ima, da kamai torage? Doctor na hauzike hairige. Makokto khara thina soe hai. Chak chaba horakpaga pause. Tabadagi noi baba kauduna sida lakpaga nangonda pause pira ine. Ima, kamaina torino? Gari to tusiliro natraga atopa amaga thomjinariro. Nakandagi nupa amana. Gari do labukta khongbal amada thomjinkibane. Aikhoina mangda thobane. Aduga tungdana aikhoi denganaba nakanda thogalakpada mangdasu gari achoba ama khara kanna laksinbada thomjinabane. Kanna gari do thoganaba mamai leibada aikhoigi mangda dum khongbanda thodagibane. Gari dusu kanna thoramdradi mamai leibada kaisu toromoidabane. Kai hoidano mafamdi maitramdane. Oh Ado ima khoisu loina laklabanina aikhoi bani su hannaba torage. Anabasu hojikti operation tobagi pusinkhrabanina. Babitana hoi icha khoina asokpase hospital da pukhapirambase ima yamna pele. Thaba ama tawba matamda mai pakpoyu ko. Hoi ma adudi aikhoi muk chalage. Hoi nupa ni do chetkibaga memcha da dipagi folaklami. Memchana phone adu hek pakhatpaga dipana. Ima kaida lage? Aina lakpada kanam leiramdre. Pabungsu kaida jakino khangde. Ibema nanaw nupisu laame. Aduga aikoi hum punna hospital da leiriye. Pari do gari accident thoe haiduna hauzik operation tobagi pusinkri. Nang yumda khara sangamo. Nathanda nungaitragana nang pabungla aira amala age. Laktrasu yarani ma ado kayang thina soino akhoi pari do makokta khara thina soi hai hauzik faugidi khangdri as ima khoi di kari hospital da leirino sijadane ado ima thamage ko horena mu pawfong baga phirage hoi adudi ima aisu thamage horen operation loibaga amuk paw piro ko thame Asumna ngayak leibaga manungdagi doctor ama tholakpada parigi mapana. Doctor, asopoi fibam sibu kamai torage? Doctor du nungaitana. Aibu ngapiyo. Asopose makukta kanna sokibana maram oiraga kanba ngamjawdre. Babita du macha leitre haibagi pao du tabada gyan mangladuna lepambadai tuthakirami. Babitana wantharakpaduda mayam changduna haugatuna gyan taraknaba honarami. Linthoi su masado tarang chalami. Mamittagi mapitaduna angaubi amadawna ungaga parida yengduna leirami. Amuksu parigi mathabaktuda tutharaga makhon thokna kapai. Dada ay yamna lankre. Ay buwaroganu ko dada. Ay nadaginingba tunganba ngamkidre. Dadana thabak chalamdaida dagi nungaitaba wa kaya ama aikre. Ay nairamdradi ngasi thoiba thodokse thoamoy ko. Dada
Yamna lankre dada hogolo yumda chalase. Lintoina kaptuna leiribadu makhoi changduna lintoibu khamlami. Memchadu gyantara aduna machagi manakta changduna kappaga laikre. Makhoi pumnamak asuki matik nungaitana kaplami. Hena nungaidribadi lintoina karamna hingauba haibasigi khanbada. Asumna parigi mathau mangam loibaga lintoigi mama mapana lintoibu chahi nauri macha ama yaubasu nate aduna sida mathanta nungaitana leidu sarukpudi yumda leirase haiduna hairami. Pari khoigi mama mapasu lintoida sida wana leidu sarukpudi yumda leinaba haina themlami. Lintoisu mama mapana haibadagi yumda lagduna leire. Adubu magi punsida thaba ama taubada nungaiba harauba ningba tungba haibadudi oiramdre masa mathanta khanjai. Ngasi aina phangliba chainase matam amada aina tauruba karamagi mahine. Mahak hauzik yamna ningamakdaba haibado oire. Endina matam amada waramgadaba khangamgadaba chainado mahak hauzikti mayek sengna khangi. Adubudi taukraba thabakti amuk halakpa yararoi haiduna linthoi hauzik nungaitaba-sing khandokduna mana leiriba punsi mahing asi penthokna leirage haiduna khanki. Lingjeldu mane lintoina liriba waridu munna tarami. Lintoidu wari liba loirakpada mamittagi mapi takhiba khangaude. Lintoina lao hogolase waramani. Ngasaidai wari tabada pungse mari hela leirame. Tanjaduda leimahaldu moigi manakta hakam chanchanduna changai. As aidi chak tokpaga tumtha leiramene taurise. Kana kana laknarazano. Naubadu imungda fatfat changaga. Ima table chokki khara pura bane. Asina konaradra. Leiramo. Ima thoklaga yengage. Hoi, nini hanchu ngayak leibaga laage na phone tarame. Hoi. Asi airaga leiriba niduda amugon senduna. Linthoi, ngayangai ramuko. Ai asi table nung puraise amukta yengokhige. Aduge bani fi mating minase. Ibema, nangsu ngasai ayuktei sum leirida. Ngayakugatana chasanone. Nasado yararoi. Masi airamlaga leimahandu thokre. Lintoina lao hogolose. Nate nine ngangai kho. Ngaige hairo. Ninega khangnaramba didudi kamain tawkrage. Manupi thikidre haibagi pawdi tai. Manipur dasu amurag anira di thoklambadei tholakidre. Machanupi lohongba loibaga mamaga magadi aada pulap chatkre. Nine sida mu halarodra. Adudi khangde. Halakadabadi male. Mogi yumingkol hauzik fawba leiriye. Ada ninegadi kempa phaunadraba. Phaunakidre. Binanasu aingonda warokre. Ai lohongbadasu lakhide. Pausu phaunakidre. Moi pumnamaknasu aibo yamna waroramgani. Aina aikiba wasingdo ngakpa ngamde. Wakhal hongi haiduna. Ado ai matamduda upai lekhidabani. Nungsibagi manakta chale. Mayamna amadi aigi mababungna chanabi tugai haiduna saubana phatana ngangnaba. Kaigumba chanabi ngakna chalagana mana ibu warokhigadaba. Aibu nungsiba masak khangde hainakhidaba. Ninenadi nungsibagi manakta chatke khankhibra natraga chanabi ngakena khankhibra. Nungsibagi manakta chatkena khanki. Chanabasu honarame. Adubu ai mayamna ngangnagadaba. Yumna inthopiba. Aduga karigumba mahangna ibu hundokpiramba taradi madugi khanbada chanabi oina ngakhi. Adonine ai hauzik kaidau haino. Magi manakta chatkadra natraga imana silibase yagadra. Animak nungai boy baye awa boy baye. Nang adudi munna khalo.
Kaygumba nangna noi mana hairise indana chanabise ngakna chatlabadi hoi mahakna budi nangonda warongni. Ado mayam atopanadi nangbu fana ngangnani. Aduga nangga luhongdoriba nupasina nangbu kayam lepiba kaya nungsibibadudi tamba ngamde. Aduga nangna nungsizaribagi manakta chalagana mayamna nangbu fatana ngangnagani. Nangbu yumdaisu inthopiba yae. Fataba mayam ama tholokpa yae. Adubudi nangi nupanadi nangbu suki matik nungsibini. Hoi miyoibane tamba ngamde. Noi imana siliba nupasinasu nangbu yamna nungsibirakpa yae. Aduga nangbu hauzik nungsinariba nupasina tungda nangbu nungsibirakdaba yae. Adudi nangna sana khalo nangna thajaba nangi thamoina pamjabado. Nine ai hauzik kaidaugadabano khangdre. Animak awabagi awaba ngakta oigadaba male. Lingzel punsi haisidi nungaibasu yauni awabasu yauni. Madu punsi chupa wani haibasu leite. Nungairaga adum leine haibasu leite. Nang munna khalo aduga nangna chatke khanba lambiduda chalo. Tanja aduda leimahaldu changaga. Linthoi lao phi khara pureise amukta yenguse. Oi che laage. Ai ma hagolo me nangso iru mai thajaruro. As hagolani ngihaktang phambasida. Kaidai ngihaktang no ngasaidai phamungdai hendadana leirido sat hagoloko. Leimahandu hek thokibaga Linthoina. Se hagolo irujathoro ai fi mata yengukhige. Ainine Lingjeldu ngihak fammaga ungduna lei. Karigumba magi mane Linthoida thoiba thakdokse mangonda thoabadi haiduna. Amuksu yek thokpanina tungda kari fataba tholakani hainasu khali. Ngayak leirabatung Lingjelgi wakhalda khalaki. Aina moigidamakta moina hairiba nupasiga luhongba matamda miyamnadi aibu fana hainagani. Adubu kaigumba nupa adunadi aibu nungsibidaba taradi moi miyamna aigidamakta kari tauba ngamgani. Hoi nupa phabadi pirakpa ngamgani. Adubu aibu tasengna nungsibiba nupadi piba ngamgadra. Mapan thongi miyamna hainaba tinaringaida aibu nungsiba mangkhardi amu halakba yakidra. Amuksu mathanda kanjai. Hoi mangal sumini tamba ngamde magi puning wakhalong ngakpa. Adubu ima khoina siliba nupa adudaidi mangal na hina thajai. Aigi thamoinasu mabu khale. Magisu mama mapana yadrafau aigi damakta ngamnaba upay amadi thibiri. Mana ai nungsibiri sumaina atopa matana mohosinba ngamarai. Ai mangal na hairise yaragida. Manasu kayam haraujagadaba ningba thongena kayam nungaijagadaba. Aduga imana aigi siliba nupasidi imagi aningba nate. Sidi aibu mangalgi manakta leidanaba honabada nupasiga luhongnaba sinkibane. Ada imana pamisibu machaina harauna nungaina leikibadura natraga miyamna harauna leibadura. Mayamna fanam ngangnarasu moigi mapabungna aibu luna taubidrabasu mangalnadi aigidamak taubirisidi moina kayam thamoi sengna aigidamakta taubirakani. Aigi apambadi mayamna ngangnadanaba chatpada mapuroibagi minungsi phangdana leidu sarupudi miyamna fanam khangnarasu ipuroibagi minungsi makhada harauna leibada aduna hena fai. Lingjeldu hauzikti mangalgi matunginduna chalagena lepe. Mahak hauzik mangalna hairiba wadu yarage haina mangalda phone tawi. Mangaldu phone ek paibaga Lingjelna. Da tabra. Mangaldu makhol isisina. Taye. Kapira. Kapti. Kapamale kholdo. Ada ai keno mahagena phone tarokpane. Horena muka dana taro. Adugi matungdadi ibani amukhana phone da wari sanaba fangaroi. Horen ai lage aduga phone taroke. Aduna ibani gi aroiba wari sanaba su oibe yae. Aduna ibani gidi aroiba oirani. Mangaldu wangangdana tuminna lei. Linthoina maramdi horendedi ibani punna leminaradabane
ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯃꯉꯥꯜꯗꯨ ꯂꯤꯟꯊꯣꯏꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ-ꯉꯛꯑꯝꯃꯤ, ꯑꯃꯨꯛꯁꯨ ꯊꯥꯖꯔꯝꯗꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯔꯣ? ꯑꯩ ꯗꯥꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯔꯒꯦ, ꯍꯣꯔꯦꯟ ꯗꯥ ꯂꯥꯛꯄꯒ ꯐꯣꯟ ꯇꯧꯔꯣ, ꯑꯗꯨꯒ ꯑꯩ ꯊꯣꯛꯂꯛꯑꯒꯦ꯫ ꯃꯉꯥꯜ ꯍꯔꯥꯎꯕꯅ ꯂꯩꯐꯝ ꯈꯪꯉꯝꯗꯦ꯫ ꯑꯁꯦꯡꯀꯤꯔꯣ ꯅꯪꯒꯤꯁꯦ? ꯃꯥꯅꯦ, ꯁꯤꯗꯕꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯑꯗꯣ ꯗꯥ ꯍꯣꯔꯦꯟꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯩꯐꯝ ꯅꯨꯡꯗꯤ? ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯋꯥꯒꯅꯣꯕ, ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯗ ꯍꯥꯏꯈ꯭ꯔꯕꯅꯦ, ꯏꯕꯥꯅꯤꯒꯤ ꯂꯩꯐꯝ ꯑꯃ, ꯃꯥꯅꯁꯨ ꯁꯤꯜꯂꯛꯑꯒꯦꯅ ꯍꯥꯏꯔꯛꯑꯕꯅꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯗꯥ ꯑꯩ ꯑꯃꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯗꯥꯁꯨ ꯂꯥꯛꯄꯒ ꯐꯣꯟ ꯇꯧꯔꯛꯑꯣ, ꯑꯩ ꯉꯥꯏꯔꯝꯃꯒꯦ꯫ ꯍꯣꯏ, ꯑꯁ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯏꯁꯦ꯫ ꯅꯪ ꯉꯁꯥꯏ ꯑꯩꯒꯤ ꯃꯦꯁꯦꯖꯀ ꯍꯜꯂꯛꯇꯕꯗꯨꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯨꯔꯕꯅꯦ꯫ ꯁꯥꯎꯅꯨꯀꯣ ꯗꯥ, ꯑꯩ ꯋꯥꯈꯜ ꯍꯣꯡꯒꯦ ꯇꯧꯔꯨꯔꯕꯅꯦ꯫ ꯁꯥꯎꯗꯤꯌꯦ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯑꯗꯥꯝ ꯍꯔꯥꯎꯔꯁꯤꯕꯣ? ꯑꯗꯣ ꯐꯔꯦ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯒꯦ, ꯑꯗꯨꯒ ꯄꯨꯡ ꯇꯥꯕꯒꯅꯦ ꯑꯩ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯅꯪ ꯊꯣꯛꯂꯛꯄꯗꯣ ꯐꯖꯅ ꯌꯦꯡꯉꯒ ꯊꯣꯛꯂꯛꯎꯀꯣ, ꯑꯃꯨꯛ ꯐꯥꯈꯤꯅꯤꯕ꯫ ꯍꯣꯏ, ꯐꯥꯗꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ꯫ ꯄꯨꯡ 5:30 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯂꯤꯡꯖꯦꯜꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯅꯤ ꯂꯤꯟꯊꯣꯏꯗ ꯄꯥꯎꯁꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯆꯠꯈꯤꯕ ꯉꯥꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯤꯟꯊꯣꯏꯒ ꯂꯩꯃꯍꯟꯒꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯥꯎꯕꯗꯨ ꯐꯣꯟ ꯄꯥꯏꯗꯨꯅ ꯆꯪꯉꯛꯄꯒ ꯃꯃꯥꯗ, ꯏꯃꯥ, ꯅꯤꯅꯦ ꯑꯍꯟꯒꯤ ꯐꯣꯟꯅꯦ, ꯑꯝꯇ ꯄꯥꯏꯔꯛꯑꯣꯌꯦ꯫ ꯀꯗꯥꯏ? ꯂꯩꯃꯍꯟꯗꯨ ꯐꯣꯟ ꯊꯝꯕꯒ, ꯂꯤꯟꯊꯣꯏ, ꯅꯪ ꯉꯥꯏꯍꯥꯛꯇ ꯐꯝꯃꯝꯃꯨꯀꯣ, ꯑꯩ ꯃꯅꯤꯡ ꯐꯥꯎꯗ ꯆꯠꯂꯨꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯩꯃꯍꯜꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯤꯡꯖꯦꯜꯗꯨ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯂꯤꯟꯊꯣꯏꯅ, ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯩ ꯈꯜꯂꯒꯦ? ꯅꯤꯅꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦꯅ ꯈꯜꯂꯦ꯫ ꯑꯩꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯂꯕ ꯃꯥꯕꯨ ꯑꯩꯅ ꯍꯨꯟꯗꯣꯛꯑꯝꯕ ꯇꯥꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯐꯪꯗꯅ ꯂꯣꯏꯈ꯭ꯔꯅꯤ꯫ ꯑꯗꯨꯅꯦ, ꯅꯪꯅ ꯅꯨꯡꯁꯤꯕꯕꯨ ꯍꯦꯟꯅ ꯄꯥꯝꯕ ꯑꯣꯏꯔꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ, ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯤꯕ, ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯣ, ꯑꯗꯨꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯕꯁꯨ ꯑꯣꯏꯅꯤ꯫ ꯑꯗꯨꯅꯤꯅꯦ, ꯂꯨꯍꯣꯡꯗꯧꯔꯕꯅꯦ, ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈꯤꯕ ꯇꯥꯔꯗꯤ ꯃꯌꯥꯝꯅ ꯀꯩꯅꯤ ꯍꯥꯏꯅ ꯉꯥꯡꯅꯅꯤ꯫ ꯑꯗꯣ ꯀꯩꯝ ꯈꯟꯒꯅꯣ, ꯅꯪꯅ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯀꯤꯕꯗꯒꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦꯅ ꯈꯜꯂꯣ, ꯅꯪ ꯀꯣꯟꯅ ꯅꯤꯡꯉꯝꯃꯛꯑꯣꯏ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯣ ꯈꯥꯡꯗꯨꯅ ꯆꯠꯂꯝꯕ ꯇꯥꯔꯗꯤ ꯅꯤꯡꯕ ꯊꯨꯡꯉꯝꯅꯤ ꯍꯥꯏꯅ꯫ ꯍꯣꯏ ꯅꯤꯅꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯗꯣ ꯅꯤꯅꯦꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯂꯤꯟꯊꯣꯏꯗꯨ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀ ꯊꯨꯡꯅꯈꯤꯗꯕꯗꯣ ꯉꯁꯤ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯒ ꯊꯨꯡꯅꯈꯤꯕꯗꯨꯅ ꯑꯩꯁꯨ ꯄꯦꯟꯕ ꯑꯣꯏꯗꯣꯏꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯉꯥꯜꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯉꯥꯜꯅ, ꯍꯜꯂꯣ, ꯇꯥꯕ꯭ꯔꯣ? ꯑꯩ ꯂꯥꯛꯑꯦ, ꯊꯣꯛꯂꯛꯑꯣ꯫ ꯍꯣꯏ, ꯊꯣꯛꯂꯛꯑꯒꯦ, ꯑꯗꯨꯗꯤ ꯉꯥꯏꯔꯝꯃꯒꯦꯀꯣ꯫ ꯍꯣꯏ꯫ ꯂꯤꯡꯖꯦꯜꯗꯨ ꯃꯅꯦꯗ ꯀꯣꯜꯂꯒ, ꯅꯤꯅꯦ, ꯉꯁꯤ ꯅꯤꯅꯦ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯂꯩꯔꯝꯅꯤꯀꯣ꯫ ꯆꯠꯂꯣ, ꯅꯣꯏ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ, ꯑꯗꯨꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ꯫ ꯂꯤꯡꯖꯦꯜꯗꯨ ꯃꯅꯦꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯒ ꯌꯦꯡꯕꯗ ꯂꯤꯡꯖꯦꯜꯅ ꯒꯦꯠ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯂꯦꯞꯄꯤꯔꯤꯉꯩꯗ ꯑꯩꯅ ꯋꯥꯈꯜ ꯍꯣꯡꯗꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯗꯤ ꯑꯩꯁꯨ ꯅꯤꯡꯕ ꯊꯨꯡꯅ ꯃꯇꯝ ꯈꯔꯇ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯝꯅꯤꯀꯣ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯝꯂꯣꯏꯀꯣ꯫